ꯁꯤꯡꯖꯨ ꯁꯤꯡꯖꯨꯒꯤꯅꯤ ꯃꯊꯦꯜꯁꯦ ꯑꯩꯅ ꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯇꯨꯅꯤꯡꯈꯣꯛ ꯂꯩꯔꯦ ꯂꯩꯈꯥꯃꯥꯟ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯩ ꯀꯣꯝꯄ꯭ꯔꯦꯛ ꯂꯩꯔꯦꯀꯣ ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯅꯨꯡꯁꯨꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯨꯛꯒꯨꯝꯕ ꯀꯩꯀꯥ ꯌꯥꯎꯔꯗꯤꯀꯣ ꯃꯅꯥ ꯃꯁꯤꯡꯒꯤ ꯌꯥꯝꯃꯤꯉꯩꯗꯤ ꯍꯥꯎꯕ ꯍꯦꯜꯂꯤꯗꯅꯀꯣ ꯑꯗꯣ ꯃꯅꯥ ꯃꯁꯤꯡꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯤ ꯑꯅꯤ ꯑꯍꯨꯝ ꯃꯔꯤꯁꯤꯅ ꯑꯩ ꯁꯨꯝ ꯇꯧꯔꯅꯤ ꯁꯤꯡꯖꯨꯁꯦ ꯆꯥꯅꯤꯡꯕꯗꯨꯅꯀꯣ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦꯅ ꯁꯤꯡꯖꯨꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯣꯏꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯗ ꯑꯩ ꯄꯥꯏꯖꯔꯦ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯂꯩꯈꯥꯃꯥꯟꯁꯦꯀꯣ ꯂꯩꯈꯥꯃꯥꯟꯁꯦ ꯑꯣꯏꯅ ꯄꯥꯏꯖꯔꯦ ꯂꯩꯈꯥꯃꯥꯟꯁꯤꯁꯦ ꯑꯩꯒꯤ ꯃꯁꯛ ꯊꯤꯖꯕ ꯊꯥꯡꯁꯤꯅ ꯁꯣꯏꯊꯔꯅꯤ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯂꯩꯈꯥꯃꯥꯟ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯈꯔ ꯁꯨꯃꯥꯏꯅ ꯌꯥꯔꯤꯉꯩ ꯀꯨꯞꯍꯜꯂꯣ ꯃꯌꯥꯝ ꯀꯨꯞꯄꯤꯉꯩ ꯍꯥꯎꯕꯅꯤ ꯁꯤꯡꯖꯨ ꯍꯥꯏꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯎ ꯃꯪꯒ꯭ꯔꯥ ꯃꯅꯥꯗꯣ ꯍꯧꯋꯦꯕ ꯎ ꯃꯪꯒ꯭ꯔꯥ ꯃꯅꯥ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦꯕ ꯏꯀꯥꯏꯊꯕꯤꯒꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯐꯖꯅ ꯆꯥꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯏꯀꯥꯏꯊꯕꯤ ꯂꯩ ꯆꯠꯄ ꯍꯥꯏꯁꯦ ꯃꯇꯝ ꯑꯃ ꯄꯨꯔా ꯀꯩꯅꯣ ꯇꯧꯔ ꯂꯧꯊꯣꯛꯑꯒ ꯆꯠꯇꯥꯏꯌꯦꯕ ꯈꯪꯉꯕ ꯂꯥꯞꯄꯦꯕ ꯑꯩ ꯁꯤꯗꯒꯤꯗꯤ ꯏꯀꯥꯏꯊꯕꯤ ꯂꯩꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛꯁꯦ ꯂꯩꯐꯝꯁꯦ ꯂꯥꯞꯄꯦꯕꯀꯣ ꯁꯤ ꯀꯤꯂꯣꯃꯤꯇꯔ 10-15 ꯑꯣꯏꯅꯦꯕ ꯂꯥꯞꯄꯦꯕ ꯑꯗꯨꯝ ꯍꯪꯉꯛꯑꯒ ꯁꯨꯝ 50-60 ꯃꯥꯏꯕ ꯁꯤꯅꯤ ꯑꯍꯥꯟꯕꯒꯤ ꯄꯥꯏꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯌꯥꯔꯤꯉꯩ ꯀꯨꯞꯍꯜꯂꯣ ꯃꯊꯛꯇ ꯃꯪꯒꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯇꯣꯏꯅꯤ ꯁꯤ ꯁꯥꯏꯗꯇ ꯊꯝꯈ꯭ꯔꯣ ꯑꯗꯩꯗꯤ ꯀꯣꯝꯄ꯭ꯔꯦꯛꯁ ꯑꯃ ꯄꯥꯏꯔꯁꯤꯀꯣ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯁꯨꯃꯥꯏꯅ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯊꯣꯏꯗꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯔꯣ ꯑꯗꯨꯗꯒꯤꯗꯤ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯆꯝꯊꯣꯡ ꯆꯥꯔꯁꯨ ꯍꯥꯎꯕꯅꯤ ꯆꯅꯥꯒ ꯉꯧꯔꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯗꯤ ꯁꯤꯡꯖꯨꯒꯁꯦ ꯃꯑꯣꯡ ꯇꯥꯕꯅꯦꯕ ꯃꯅꯤꯄꯨꯔꯗꯒ ꯆꯠꯂꯒ ꯆꯥꯅꯤꯡꯉꯤꯍꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒ ꯀꯔꯝ ꯀꯥꯟꯗ ꯆꯠ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯝꯇꯪ ꯆꯠꯆꯒꯦ ꯇꯧꯕꯁꯦ ꯑꯝꯇ ꯐꯪꯗꯦ ꯍꯧꯖꯤꯛꯇꯤ ꯆꯠꯄꯒ ꯏꯔꯥꯡ ꯃꯔꯛꯇꯨꯒ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯗꯒꯤ ꯏꯔꯥꯡ ꯀꯟꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯆꯨꯝꯗꯦ ꯑꯃꯒꯤ ꯌꯦꯟ ꯇꯛꯄꯩꯁꯨ ꯏꯔꯥꯡ ꯍꯥꯃꯦꯡ ꯁꯤꯕꯩꯁꯨ ꯏꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯄꯩꯁꯨ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯈꯔ sumainya kada sini miyam tap na yengminasi hello ma'am berapa sungguh ngari muruk jadi karak kapan kita apa nih boleh lah saya pen makan dari nggak hak tham rồi saya ada cái kopi xoay này có cũng na là đấy chứ saya cái nó lấy khaman ở trên này combrek ở trên đó tôn khôn ní ở trên đó khơi ở phần thứ hôm rồi ở trên các tani mà nam mà sinh thế đấy mà thằng ta bằng gần là su bạ hậu đó rồi nè phần đất đây này grinder đó tắc khai này các bạn đồ hấp thì mà thằng cái phần cái hấp thì súng hậu và nên một chút cái hấp đó đây nè anh đôi đi mai cái flavor này và hiện và thôi và hậu và khai rồi đôi đi một chút tôi đi ấy rau rét mềm thế nào lấy và xin ấy xuống này just rồi ra rồi nên một chút rau thì xuống ra vậy ra vô hay là gì đồ cái ta này có sinh du cái gì mà chân sẽ xù lên ngay cái hậu với hình umangra hybrid mana
ꯑꯗꯨꯗꯩꯗꯤ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯃꯌꯥꯝ ꯍꯥꯞꯄꯤ ꯃꯤꯒꯤ ꯔꯦꯀꯣꯔꯗꯀꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯗꯦꯁꯦ ꯃꯣꯔꯣꯛꯁꯦ ꯑꯣꯏꯔꯦꯅ ꯃꯣꯔꯣꯛꯁꯦ ꯁꯨꯝ ꯈꯔ ꯊꯕꯛ ꯇꯧꯍꯟꯒꯦ ꯉꯥꯔꯤ ꯁꯨꯝ ꯃꯆꯤꯟ ꯊꯤꯔꯒ ꯍꯥꯏꯐꯦꯠ ꯁꯨꯔꯝꯒꯅꯤ ꯃꯆꯨꯝ ꯑꯃ ꯍꯥꯞꯁꯤꯔ ꯐꯖꯅ ꯄꯠꯊꯅꯕ ꯃꯣꯔꯣꯛ ꯀꯩꯀꯥꯡꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯖꯅ ꯃꯩ ꯃꯨꯟꯅ ꯃꯦꯠꯂꯦ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯁꯤꯒ ꯍꯦꯛꯇ ꯎꯕ꯭ꯔꯥ ꯁꯤꯡꯖꯨ ꯍꯥꯏꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒ ꯂꯧꯕꯗꯤ ꯌꯥꯎꯍꯜꯂꯔꯣꯏ ꯂꯧꯔ ꯍꯥꯞꯄꯗꯤ ꯍꯥꯞꯅꯤ ꯈꯨꯗꯛꯇ ꯁꯣꯏꯕꯅꯤꯅ ꯁꯨꯝ ꯃꯍꯤꯗꯤ ꯀꯥꯕꯣꯛ ꯂꯩꯔꯤ ꯃꯍꯤꯁꯦ ꯀꯪꯕ ꯋꯥꯅꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟꯅ ꯁꯨꯕꯁꯦ ꯍꯥꯞꯆꯜꯂꯗꯤ ꯁꯨꯝ ꯌꯥꯔꯅꯤꯗ ꯊꯥ ꯂꯥꯎꯕꯗꯨꯔꯕꯅꯤ ꯁꯨꯝ ꯁꯤꯡꯖꯨꯒꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯗ ꯃꯣꯏꯁꯤꯒꯗꯤ ꯑꯁꯥꯃꯤꯁ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯅꯒ ꯆꯥꯕꯁꯦ ꯀꯃꯥꯏꯅ ꯆꯥꯔꯤꯅꯣ ꯀꯔꯤꯅꯣ ꯀꯥꯏꯅ ꯈꯪꯗꯕ ꯃꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯊꯛꯇꯁꯦ ꯃꯪꯒꯟꯗ ꯁꯨꯕꯅꯤ ꯃꯌꯥꯝ ꯐꯖꯅ ꯀꯨꯞꯄꯦ ꯃꯊꯛꯇ ꯑꯃꯅꯤ ꯈꯔ ꯂꯦꯝꯍꯧꯕ ꯃꯁꯤꯡ ꯊꯤꯔꯒ 10ꯃꯨꯛꯀ ꯑꯣꯏꯒꯗ꯭ꯔꯥ ꯑꯁꯦ ꯍꯥꯞꯆꯤꯟꯖꯔꯕ ꯃꯌꯥꯝ ꯁꯤꯡꯖꯨ ꯂꯣꯏꯖꯔꯦ ꯂꯥꯛꯑꯣ ꯌꯥꯝ ꯁꯤꯖꯕꯗꯤ ꯌꯥꯝ ꯀꯟꯅ ꯇꯣꯠꯄ ꯌꯥꯗ꯭ꯔꯦ ꯃꯤꯃꯤꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯅꯨꯄꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯤꯃꯤ ꯌꯥꯝ ꯂꯣꯏꯔꯦ ꯐ꯭ꯔꯥ ꯂꯥꯎꯅ ꯑꯁ ꯐꯖꯔꯦ ꯑꯝꯇ ꯆꯥꯔꯒ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯑꯝꯇꯒ ꯆꯥꯔꯒ ꯁꯤꯡꯖꯨ mèo khó chưa ạ nằm trên TV trên trà trúc rồi trà đây được không nào phá hỏi em có ung người ta very nice phá hỏi mà